Kanglaipa Punma Kholauge update lawkhutjarake volunteer oina recruit tawkhraga Myanmar lalholup yohalambagidama Kuki masel yamna ungkhatnaba thoklei. IDP ama masa mathanta sijanaba honaramlei. Manipur tholiba irang asida thanga AC gi manung chanba takmu water sport complex relief camp Laisoida changjafam lauduna leiriba IDP ama ngasi thauri yalaga mathanta sijanaba honaramle hairi. Masa matana thauri yanduna sinaba honaramliba mioi adu thokchom lukhoi humfutara Churchanpur Khuga Tampak Tegini ngase ayu anganba pung ahum lom tabada magi nupina kada leite haiduna thibada relief camp adugi mamang thangbada leiba fisa kol mayam khinba fisa famda fisa kol marakta il tingnaba hangen paura thambagi marakta thauri yanduna lerama thengnarakibani hairi khudakta mahang moirang CHC da pukatuna laikanaki adubu phibam lubana rimsta refer tawraktuna makhatana lakanari hairi ningsingbayai masa mathanta sijanaba honaramliba lukhoi tha amarongi mamangda BP stroke tawraktuna nama chingduna hakchang phibam mimanadana leirokli mahak magi nupiga laisoi relief camp ta leibani aduga mahaki macha masu singna atopa relief camp ta leikhibadagi leiminade hairi batang kuntareta Indo Myanmar border ki Kamjong district ki manung chanma border pillar number 87 maya da Manipur gi lalholup sing amasung KNB ga akan mamong da khuthokna khibagi thodokta KNB gi kedar daragani pan halaga khulai daraga mari laukhroba matung asi sumakha taba Kamjong district ki manung chanba new kontha khunau khul maya da akan mamong da khuthokna kre hairi press na phangba paw gi source matung inading asi Manipur gi lalhouba sing khuthokna khibadu da KNB gi kedar mapan hatkre khulai nipal laure KNB gi maikei da ka hena asi ana amasung aso apan nanglamba yai hairi ngasi thokna bada laikhidraba KNB gi kedar sing adugi masadagi fangkiba Aadhaar card khara gi address ta Kangpokpi amasung Churchanpur district haina tharami masina khuthokna riba adu Manipuri Kuki singna namna tariba district singdagi Kuki kedar kaya yaurabage haibagi achauba chingnaba amma leire hojik faubagi oina khuthokna ba adugi matangda security force ki maikaidagi official statement amata thokpa leitri adubu hojik mafam aduda nomai kapnabagi thodok leptri hauki numir hubni rongi matam asida Manipur gi lalhouba singa khuthokna bada KNB gi kedar kuntra gi mayada siramlagani haina thajanari nomai kapnabagi thodo adu makhata na paksana sandorakpa amasung numit kayani Indo Myanmar border da nomai kapnabagi thawong chatharakiba sina security da kiba mapire oiraliba phibam asi mari leinaba authority gi maikaidagi yamna kumna monitor tawri hairi Bal Injin Lengana India ki Constitution Semdora Kadra Haibagi Chingnaba Leire O Ibobi Congress Party Natana Manipur da Nungsi Sanaba Purokpangam Loi Double Injin Lengana India ki Constitution Semdora Kadra Haibagi Chingnaba Leire Haina Selfie leader Okram Ibobi na Phongdokre Wafam Asi Manipur Pradesh Congress Committee na Sinduna BT Road ta Laiba Congress Baban na Pangthokiba Jai Babu Jai Bhim Jai Sambidan Avian launch tawbagi thoronga mari leinana phongdokhibani launch tawbagi aduda Manipur Pradesh Congress Committee MPCC ki President Kaisa Megachandra CWC ki member gai khangam Deputy CLP leader K Ranjit khangabo AC ki MLA Surya Kumar Okram yauna party sigi thomi kya su sarugya ki thoram aduga mari leinana CLP leader Okram Ibobi na hai lamdam amada party amana lengak paiba haibasi ngasina party amana amu paiba mathangdana party amana amu paiba haibasi channabini adumoinama kumja 2014 dagi hauduna ngasi phawba lengak pairiba BJP lenga asina India gi constitution bu ningthina chatna handabagi mami ama tarakli masida natana India da democracy ki chanabi muthatuna dictatorship ta oina lakhiba sina miyam karama fibam da lakadage haiba khangmangamdri India gi constitution da karemna ba haibasi democracy khongauna bani constitution semdok ba haibasi araibadi oide India dagi British tanthongna ba miyam na kan ma ihok changsinduna awaba kaya ama mayok naraba matungda 1947 gi August 15 da ningkha tamduna laklaba asibu ningkha tamdana lakpa mawongda Prime Minister Narendra Modi na haikiba wafam adusu laibak thibani hauzik oiriba phibam asida constitution itihas kangkhong chaire masi khangna ikoi mikap thokpa matam yore lining laison dharmadi magi tongan jarabasu wakhalondi punsinnaba honasi constitution kansi Congress Party natana leiba asigi constitution ngak pungamloi party asina democracy ki wahan thok mapung fana leihanduna lamdam asida nungsi chanaba purokpangamgani maram aduna lakadoriba 2027 gi election da Congress na absolute majority phangnaba hona minasi haina appeal tawki nakalamrom da thoram adu da saruk yakiba MPCC ki president K Megachandra na phongdorakpada state asida BJP lengak lakpadagi lamdam asida awon makaya ama ure awana tabagi chang asum hengalakli lairabagi chang su wangkhalakli India ki constitution iriba Dr. B.R. Ambedkar bu karimna ba haibasi parliament pusu karimna bani masi Yaning de haiba ama khanghan nabagi dama ngasi dagi horaga chahi ama chumna Congress luchingba singna chathagadoriba campaign asida miyamna su saruk yabiu lobungak nanaba khongjang changsin khigani India ki constitution iriba miyoi asi minority furup singbu amadi mi amaga khenaba thamdana furup khudima protect tawnaba iriba asi munthatnaba kana honari haiba asi laibak thibani
Indiana ningkha tamlaba matungda semilongi fibamda fagalamba adusa hojikti tapna mangtharagli lanai khujo khorada sinaduna tawningbata tawri constitution piriba reservation kaya amasu mangsilakli lairaba ina khunba lawmi semi mipum khudingmakta lengangna piba kanaba scheme sing phanganba hainadi iri adubu ona tainabada lairabadi amata phangandana lairi maram aduna aikhoigi hak phangnanaba puna wakhal tanabagi khangminanaba AICC na campaign asi horakpani miyamna su saruk yabiyu haiba wafam thamki